ngarang Meetei singna Lamta Thangja Sharoi khangba thouramda Sijinaba Laigi Potlamsing Tatbung amadi akoibada leiba Kuki singna yamna ushit thouoidabagi maongda Yeikhai Thingaikhiba thouong chathakhiba adu hakchingna loubaga loinana akanba maongda yaningdaba phongdorakle lising Jiribam na thadorapa cheronamagi matungina Tatbung mukto khong hangnomda base tauba Kuki nupi singi combined women society kauba luf amana ngarangi thaudok adu angang singna taubu oigani haina yamna laina thausadana sengdor university Taraina Loude luzadaba thabak adu angang na tauba nate haibasi video footage ta loina unaraba ngaktane matang asida Kuki gi collective body Kuki NP case ona chingba tuminna yengduna leibagi maram karigino haujig zirida kanglup kayamuk na punsinduna peace process amakanna sangsinduna normal si laknaba honariba matam asida asigumba Meetei singi sentiment sokadaba thabak thouram ama Kuki singna satharakpa si peace pamdabagi kudam amani haina longdaba ngamde karigumba Kuki CSO body singna tawbo oirabadi athuba matamda CSO shing amadi thaudok aduda chenariba singna miyam khangna sengdorakadabani haina cherola sina makha tari